आकाशवाणी इम्फाल Ngangom Kiran पाव पाजरी आहन बदमर पाव गृहमंत्री अमित शाह हाईरी केंद्र की बीजेपी सरकार ममांगदा मणिपुर की अपुनबगी सक्तम अमदी ngamkhai काहिलोय हाइन हाइखिबदु कैदुंगनुसु होंगब लेरोय MPP na hairi hojik tholibi irang asi ST demand gi matangda high court ki rai amana thoankibani haina गृह मंत्री अमित शाह na amu hana phongdokibasi yamna laibak thibani amasung Bharat amasung Kha Africa ki mapal thorum mantri singa punba mifamna laibak ani ki marakta lainarakliba mari hanna yangsinkhrai गृह मंत्री अमित शाह हाईरी केंद्र की बीजेपी सरकार ममांगदा मणिपुर की अपुनबगी सक्तम अमदी ngamkhai काहिलोय हाइखिबदु कैदुंगनुसु होंगब लेरोय इम्फाल ngarang पाउमिसिंग उनाबा मदा श्री शाह हाई हदक मणिपुर थोकलिब थौदो असिगी मतंगदा हाई कोर्ट की थबक्तगी पोथारब चीफ जस्टिस समन लुसिंगदुना थिजल हलगनी मसिगी मथक्ता मणिपुर की राज्यपाल अनुसुया उइके लुसिंगबा शांति की वारोइशन पुरकनबा पीस कमिटी अमसु सेमलगनी महाना हाई राज्य हिंसा लाक्सिननब डिप्लॉय तौरिबा पुलिस पैरामिलिटरी फोर्स अमदी आर्मी न चिंबगी इंटर एजेंसी यूनिफाइड कमांड अमा मथौ तौब हौरगनी मणिपुर पीपल्स पार्टी MPP na hairi hojik tholibi irang asigi maramda kupna thijelaba matungda ST demand gi matangda high court ki rai amana thonkibani haina गृह मंत्री अमित शाह na mo hanu phongdokibasi yamna laibak thibani Imphal laiba dolgi office ta paumi singona amada MPP ki secretary Longjam Joy Kumar na hai Manipur gi miyamna गृह मंत्री dagi achum wayal phanglagani haina chauba asa ma tawnaki aduga mahakna ST demand gi mari leinana thokiba wathokni haina hanjin phongdokibasi yamna daite yaudaba thawongni wathok asi ST demand gi mari leina de haibasi laibak miyamna hena khangnaraba wafamni hingsa gi thodoksinga si Surasanpur Kangpokpi masung Tengnopal jila khakta mapung oina thokpu maramna wathok asi ST demand gi mari leina haibasi aranba wafamni atai sing jila sing da hingsa gi thodok sing thoktriba sina masigi mek klarab khudamni haina su Sri Joy Kumar na makhatana phongdokki थोकले वाथोकसिंग सिदी मियोइबा अमना उबदा ngam ताबदा ngमोइबा थोदोक वाथो माक्तने नाकल अनि कि मांगसा माक्तने अखोय केम कोइन असुमबा हिंगना हिंगताबा समाज न कोइ लेगिदोइनो अखोयना थाजरबदि ऑनरेबल इनम होम मिनिस्टर लाखम मतमदा लमदम असिदा शांति पुरकनबा महाकि अचौबा थौदांग नरकांदा मांग हनखि मतमदा लेपाक मियाम सिंग असि यामना शांति उइबा थौदांग अमा थोकसिलम लखो पिरकांदा अखोय लमदम असिदा इंग चिंग लेबे फंगन हाबि अखोय असेबा थाजबदु लेरकांदा अखोय महाको लेपाक मियाम वेलकम तौगनि अदु मदु वने तनेबदा लैरिबा वाथोक असिदा शेड्यूल ट्राइब डिमांड गा मरि लेलपि वाफम थमाका सखिबायबसे लेबाक मियाम गेमदि खनायसिबि लुसियाम लेबाक थिबिन MPP लोगजै यामना नगलिबदि हौजि थोकलि बेरांग सिदा भारत सरकार गा शांति की वारि सानरिबा सु मिलिटेंसी स्टेट के सरकार जो हायरे लेबाक मियाम जो हायरे सु पेक तबरि यावरिबा कुकी मिलिटे खोसिंगसे मखन मखि दिजनते केमसिंगदा हंजल हनम बिखरो अदुगी मतमदा लमदम सिदा यामना तंगदुले तबा शांति उइबा फिमा मद लाकने हायबसि लेबाक मियाम जो हानो मांग हाय लेखरे हुजिकसु हायरि MPP न हुजिकसु हायरि P Dongel DGP famdagi lauthokrai Tripura Cadre IPS officer Rajib Singhbu Manipur ki DGP hapkrai hiramasigi matangda Manipur Sarkar ki special secretary na cherol ma thokrai P Dongel bu Manipur Sarkar ki home department ki OST oina posting pikrai lesing masamapan marputra humdoi batch ki IPS officer Rajib Singhbu kendra na chahi ahum gi oina rajya sida transfer torkibani Rajib Singh CRPF ki inspector general of police oina thau purambani मणिपुर की शांति रक्षा की फिवम खर फगलकपदगी जिला खरद थमलेब कर्फ्यू ngasiगी ओइना अयुक पुंग मंगादगी नुंगथिल पुंग मंगा फाव कॉमथोकली हानदे नुमिजम पुंग तारानिथोय फाव खक्तम कर्फ्यू कॉमथोकनी हायरमबनी ngarang numidang athengboda Imphal East amasung Imphal West jila singi district magistrate sing naikhoy gi pawmida hai jila ani asigi oina ngasi ayuk pung mangadagi nungthil pung manga faw curfew komthokli shanti raksa gi phim phagalakli basigi yenglaga curfew komthokgi matam sangdorokpani Thobal Bishnupur amasung Kaksing jila singdasu ngase ayuk pung mangadagi nungthil pung manga faw curfew komthokli hiramasigi matangda marilenaba district singi correspondent singda marilenaba district magistrate singna ngarang athengboda wapamasi phongdorokpani miyamgi irang number moidona mamang thagi kunifanda ambulance samada thoning da thodok sing thokiba dugi matangda Kaksingi MLA M Rameswarna lusing mihut kangbo maga Chandel Naga People Organization gi mihut kangbo maga ngarang santi gi yana chi ama sahi tongnaduna yasinaba purakre hairi None jila ki khopum area da ikang mana phibam ama mayok nari badugi mata ngarang mifam ama pangtok tuna khanakre khopum area farmers association na sindra pangtok ki mifam aduna marilena ba authority da hiramasigi matang da taksin na ware lawki
भारत अमसुंग खा अफ्रीका की मपाल थोरम मंत्री सिंह अपुनब मिफमना लेबाकनी की मरकत लेनरकलिब सही कुंथ्रा हेलब मरी हन्ने यंगसिनख्रे भारत की मपान थोरम मंत्री डॉक्टर एस जयशंकर अमसुंग खा अफ्रीका की मपान थोरम मंत्री ना ngarang केप टाउन दो उनदुन वारी सानकी तुंगदा ट्विटर दा थागत पवारो लमर श्री जयशंकर ना हाई उनबदुदा लेबाकनी की मरी हेन फगत हननबगी मतंगदा लम कया वारी सानकी ब्रिक्स G20 अमसुंग यूनाइटेड नेशंस तलेबाकनी ना हेन चाबु थौदांग सिंग लौननबसु खनकी डॉक्टर जयशंकर ने सऊदी अरेबिया की मपान थोरम मंत्री फैसल बिन फरहान गसु नतुन वारी सानकी ngasi phongo pause sing maroi pause sing na hauzik khaidem Geetchandra leire Geetchandra Thakachari Kiran State asida lairiba kanglok bi rang asiga mari lainana numit marini ki khongchat ta lakhiba Home Minister Amit Shah gi wafam sing Manipur gi anauba DCP sinkhiba Home Minister Amit Shah gi wafam da tongan ba CEO so sing amasung political party sing gi pen da wafam sing amasung state asigi tongan ba mafam sing da thok leiba kanglok bi rang asigi pau sing na ngasi Manipur da phong bu pau se sing da maroi ba pau sing oina phongnari CBI gi special team na hingsa gi case taruk yauna retired judge na luchingba team amana Manipur da thok leiba kanglok bi rang asigi matang da judicial inquiry cha tharagani haiba pauna narog gi thodang pau se da ahan headline tawduna phongli pau asiga manaba pau sing sanalai bag idai bag Isial Express Huyenlan pau pongna pham People's Chronicle Sangai Express Manipuri amasung English edition Manipuri Mail Imphal Free Press ni singba pause singda ahan balamai da headline tawduna phongnari Huyenlan pause da Kangup Kilan Home Minister lairingai da su lepkhide satkhrabusu thoki yum marphurom mai thakre ani sikhi ani shokhi haiba pau amasung territorial integrity kaheloi haina amisana hairamba wafam miyamna su lauthoknaba tawkhiba akanba demand piramdre haiba pausing asina ahanba amasung anisuba headline tawna phongli UKLF ki camp singda khud thokna khre asi bhaksang lauthok pangamdri Dr. Tim Tarukna Manipur tharakre haiba pausing asi sanalebak pause da ahanba lamaida maroiba pausing oina phongli Ipai puna thamlamba aikhoi gi laibakta kuki singna drug amadi nongmaina landarak leba asi sapsana maithiba piba tangai phade haiba Sivasena Manipur State Unit ki wafam Isial Express ki anchor kalamda maroiba pawena phongli Kamjong district ta attack torokpada ani sire ani amna sok apan nangkhre Myanmar dagi chawrakna terrorist sahum Manipur da changlakre haiba pawsing amasung Imphal Free Press ki ahan balamaida maroiba pausing oina phongnari Narol gi thodang pause da Union Home Minister gi khongsatta state asida shu gi wafam na thairam laga SD da osilamba si laibak thibani haina MPP gi wafam amasung Home Minister laina mafam kaya da nomai kaptuna hatleba asi laibak thibani haiba Sivasena Manipur State Unit ki President gi wafam na anchor kalamda maroiba pausing oina phongli Tamengong the Pongwa pause Ganphu Mail da Hingsa Thokiba Mapam Taruk CBI na Tizil Halagani Haina Amitsana Tazo Pikre P. Dongwal Gimahuta Rajib Singna Manipur gi Anauba DGP Oregani Haiba Pausing Asina Ahanba Amasung Anisuba Headline Toduna Fongli Tongan ba Kanglo Purup Singna Nagagi Lamsing Maset Tahanna Haiba Wapam Naga Sing the Yabang Amlo Haiba UNC gi Wapam Amasung Indigenous People Front Manipur gi wafam da Assam Rifles na yaning daba phongdorakle haiba pausing asi da maroiba pausing oina phongli Tamenglong Times da state asida thokle ba hingsa gi thawng asi thijinna bagi damakta governor na lusingba peace committee siamle haina Imphal da pangthokhiba pawgi mifam amada Union Home Minister Amit Shah na haike wafam amasung HAC gi chairman Di gangmaina sagol sen numita noneda laktuna CSO gi luching basinga unakiba amasung mahakna makhatana tribal miyam gi damakta lepkani haiba wafam asina ahanba amasung anisuba headline tawna phongli Kiran Thagachari Geetchandra aroi badamaru pau amohanna Gृह मंत्री अमित शाह ना हाइरी केंद्र की बीजेपी सरकार ना ममांगदा मणिपुर के अपुनबगी सक्तम अमदि ngamkhai kaheloi haikibadu kaidungnu su hongbalairoi
MPP na hairi hojik thokliba irang asi ST demand gi matang da High Court ki rai amana thon ki bani haina Griha Mantri Amit Shah na mo hna phongdok ki basi yamna laibak thibani amasung Bharat amasung kha Africa gi mapal thorum mantri singya punba mifamna laibak ani gi marakta leinarik liba mari hanne yang sinkre Paulo Jeri